ꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯣꯏꯕꯁꯤꯡ ꯀꯨꯞꯁꯤꯟꯗꯨꯅ ꯅꯣꯔꯃꯦꯂꯥꯏꯖ ꯇꯧꯕꯒꯤ ꯋꯥꯉꯥꯡꯅꯤ ꯍꯥꯏꯅ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯥ 14ꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯝꯂꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯤꯐꯝꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯅ ꯇꯥꯕꯗ ꯃꯔꯤꯡ ꯃꯔꯥꯡꯒꯗꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯀꯨꯞꯁꯤꯟꯗꯨꯅ ꯊꯣꯛꯂꯤꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤ ꯅꯝꯐꯨꯗ ꯅꯣꯔꯃꯦꯜ ꯇꯥꯍꯜꯂꯛꯄꯒꯤ ꯋꯥꯉꯥꯡꯅꯤ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯥꯛꯇꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯀꯩꯁꯥꯝꯊꯣꯡꯗ ꯂꯩꯕ MP ꯑꯁꯤꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯌꯨꯝꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯗꯥꯛꯇꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯈꯤꯗꯕ ꯑꯗꯨ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯐ꯭ꯂꯣꯔꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯄ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯃꯣꯕ ꯑꯃꯅ ꯑꯣꯏꯍꯟꯈꯤꯕ ꯅꯦꯀꯦꯠ ꯄꯦꯠꯀꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯐ꯭ꯂꯣꯔꯗ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯃꯣꯏ ꯁꯦꯡꯕ ꯋꯥꯠꯄ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣꯀꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯉꯥꯡꯒꯗꯕ ꯋꯥꯉꯥꯡ ꯑꯃꯒꯤ ꯃꯃꯤ ꯇꯥꯏ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠꯁꯤꯡ ꯍ꯭ꯌꯨꯃꯤꯂꯦꯠ ꯇꯧꯔꯤꯕ ꯑꯁꯤ ꯊꯩꯗꯣꯛꯂꯒ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯃꯥꯟꯗꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯂꯦ ꯍꯥꯏꯅ ꯍꯥꯎꯁꯇ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯅ ꯇꯥꯕꯗ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯅꯣꯔꯃꯦꯂꯥꯏꯖ ꯇꯧꯕꯒꯤ ꯃꯇꯧꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯀꯪꯂꯥꯇꯣꯝꯕꯤ, ꯆꯨꯔꯆꯥꯟꯄꯨꯔ, ꯃꯣꯔꯦ ꯂꯥꯟꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯇꯝꯂꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯍꯧꯖꯤꯛꯁꯨ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯚꯥꯏꯑꯣꯂꯦꯟꯁ ꯍꯟꯊꯔꯛꯂꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯡꯃꯩ ꯕꯣꯝ ꯇꯣꯞ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯕꯛꯇꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯚꯥꯏꯑꯣꯂꯦꯟꯁ ꯃꯈꯜ ꯑꯃꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯛꯇꯅ ꯚꯥꯏꯑꯣꯂꯦꯟꯁ ꯅꯠꯇꯦ꯫ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯅꯣꯔꯃꯦꯜ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯎꯁꯇ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯄꯦꯟꯅꯔꯝꯂꯣꯏ꯫ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯀꯨꯞꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯃꯥꯡꯗ ꯁꯣꯏꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ BJP ꯂꯩꯉꯥꯛꯀꯤ 100 Days ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯁꯨ ꯌꯥꯎꯔꯤꯕꯅꯤꯅ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯝꯂꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯦꯟꯅꯔꯝꯒꯗꯕꯅꯤ꯫ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯂꯝꯗꯝ ꯑꯁꯤꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗ ꯂꯥꯟꯅ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯖꯔꯤꯕ ꯑꯣꯇꯣꯅꯣꯃꯤꯕꯨ ꯈꯣꯡꯒꯥꯎꯅꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯂꯤ꯫ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠꯀꯤ ꯑꯣꯇꯣꯅꯣꯃꯤ ꯇꯨꯡ ꯑꯣꯏꯅꯔꯝꯂꯒ ꯈꯨꯗꯣꯝꯕꯤꯅ ꯊꯤꯜꯂꯒ ꯊꯕꯛ ꯇꯧꯍꯜꯂꯤꯕ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯣꯀꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗꯕ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯜꯂꯥꯎꯁꯤꯡ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯍꯥꯎꯁꯇ ꯐꯣꯡꯗꯣꯛꯄꯗ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕ ꯑꯃꯗꯤ ꯂꯥꯟꯅ ꯂꯝꯖꯤꯡꯅꯅꯕ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯕꯦꯁꯤꯛ ꯐ꯭ꯔꯦꯝꯋꯥꯔꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯈꯠꯂꯛꯄꯅꯤ꯫ ꯍꯥꯎꯁꯇ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯄꯔꯁꯄꯦꯛꯇꯤꯚ ꯑꯗꯨ ꯅꯤꯡꯊꯤꯅ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯏꯔꯥꯡ ꯑꯁꯤ ꯁꯣꯛꯍꯜꯂꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯤꯂꯤꯇꯔꯥꯏꯖ ꯇꯧꯔꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯑꯣꯏ 200 ꯍꯦꯟꯅ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 70,000 ꯍꯦꯟꯕꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯄꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯍꯥꯎꯁꯇ ꯄꯨꯈꯠꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯇꯤꯀꯦꯂꯥꯏꯖ ꯇꯧꯗꯨꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯃꯣꯏ ꯉꯥꯡꯁꯤ ꯃꯃꯥꯏꯁꯤ ꯏꯀꯥꯏ ꯈꯪꯗꯕ ꯅꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗ ꯂꯥꯟꯅ ꯂꯝꯖꯤꯡꯅꯅꯕ ꯇꯧꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯕ ꯁꯤꯁꯦ ꯊꯣꯡ ꯃꯤꯜꯂꯨꯔꯦ ꯋꯥ ꯍꯥꯡꯗꯣꯛꯑ ꯃꯇꯨꯡꯗ ꯊꯥꯡꯖꯤꯟꯒꯗꯕ ꯄꯣꯠꯅꯤ ꯁꯨꯗꯨ ꯃꯣꯏꯅ ꯊꯥꯡꯖꯤꯟꯒꯗꯧꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯥꯡꯖꯤꯜꯂꯨꯔ ꯉꯥꯡ ꯂꯩꯔꯤ꯫ ꯗꯤꯐꯣꯔꯦꯁꯇ꯭ꯔꯦꯁꯟ ꯑꯗꯒꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟꯁꯤꯕꯨ ꯑꯣꯄꯣꯖꯤꯁꯟꯒꯤ MPꯅ ꯇꯧꯒꯗ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯄꯥꯋꯔ ꯄꯥꯏꯔꯤꯕ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯃꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯂꯥꯕ ꯁꯤ ꯑꯃꯨꯛꯇ ꯍꯪꯕꯤꯌꯣꯕ꯫ ꯌꯨꯝ ꯉꯥꯛꯀꯗꯧꯕ ꯃꯤꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯗꯤ ꯌꯦꯡꯁꯤꯟꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯗꯤ oversight function ꯍꯥꯏꯁꯦ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯗꯤ ꯆꯧꯀꯤꯗꯥꯔꯒꯨꯝꯕꯅꯦꯕꯀꯣ ꯌꯨꯝ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯗꯅ ꯆꯥꯛ ꯊꯣꯡꯉꯤꯗꯨꯅ ꯌꯨꯝꯗꯨꯗ ꯂꯩꯕ ꯃꯤꯅ ꯑꯣꯏꯒꯗꯕꯅꯦꯕ ꯑꯗꯨꯕꯨ ꯆꯧꯀꯤꯗꯥꯔꯗꯨ ꯆꯧꯀꯤꯗꯥꯔ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯊꯣꯡꯗꯤ ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯐꯤ ꯁꯨꯔꯝꯗ꯭ꯔꯤ ꯀꯩꯗꯧꯕꯩꯅꯣ ꯅꯪꯅ ꯌꯨꯝꯗꯁꯨ ꯊꯣꯡ ꯂꯣꯟꯖꯟ ꯊꯝꯈ꯭ꯔꯒꯅꯤꯀꯣ ꯍꯥꯏꯁꯦ थोंग सुवन मना ताबियो अदन थोंग थिंगन थंगरगा नोइना चाकसु थोंग्रि नंगना कैना चौकीदार ताना ताना फी सुद्रि कैदौबैनो सिदैसदा काचिन मिरांग थोरैसि कैनो लाइथौगी तानो नामै थालमदि कैनो चौकीदार ताइना ताइना ngangbay टाइपता मोइ ngangi ममाइसि इकाइ खंगदबा नत्रगा मिंगोंदा लाना लमजिंगनबा तौबा वा याम ngangi बसिसि अदुना अखोइनो जे हाइजगदबदि अखोइगी पार्टी
मियामगा से अखोई लोइनमुक मी लोनो आइगिसु असोनबा लेरंगनी असोइबा लेरंगनी बीजेपी सु लेरंगनी अखोई कांग्रेस सु लेरंगनी अदुबो थमोय सेंगना चंगाइबा अखोइगे आइगा ngasi फमिनजरेबसे अखोइगे ऑनरेबल एमएलए अनि सेको यंग प्लक नाक्तनी अखोइगे न्यू जनरेशन अम लापगी पॉलिटिक्स अम हौननाबा अखोइना खंगजबदो आइनसु अखोइ शेयर तौरगा अनोबा मणिपुरम सेमबदा सुमो ओइदा पादबा ओइरोइदबा nganggum si mingonda mit utchai chalga lan uhanbagi thabok togumsi thamoi sengna da tausi pi apa chuping na thamoi sengna koina gyan taba aina tawgadaba ithau opposition na tawgadaba mathau ruling na tawgadaba mathau sarkar ge leiba kangmu na media na tawgadaba ithau oza na tawgadaba mathau civil society na lawgadaba masi mayam sina clarity mi thabok torpota pi asuping na manipur sa yamna nuai yai fanai ijat leina ko harau tayam na leiba leipa ama soidana oigani madugi oina bagi lambi chatpada athingba perpa thamoi sengdabagi wangang sanangni hojik taunariba mayam du ngasai su pukhate adwa pukhate se and it's high time that we become honest and all work together ai haijina soigre di soigre akoi sakana su manipur sakana su khoi soigre hairakpada khoi madi ru chaksalu bi mathau ta de soigre ke du jige hojik haina sangmina gadaba matamni aduna kana dabada matam mangan bigano mingonda utchaiba tawbigano duna prime minister na ngangai se khoi gi swai si su kanna bu honna badu mana tawning da badu su tawning ba saraga heng malalaga tholakpani aina lawje broadly this is my first reaction Manipur gi matang da Prime Minister na Parliament ta wafam phongdokre Manipur gi irang ga mari lena mioi changwa hena phare FIR lising taramathoi gi mathak tar lokhatkre Rajya Sabha da President gi warol thagat pagi motion ama pukhatuna khana bagi matang da wa ngangaduna Prime Minister Narendra Modi na Manipur da mahuksa gi ing tapa phibam hanjilhanna ba center amachung state government anina honna ba yaba khudimo honari madugi mahai oina hingsa gi tholok sing hanthare mioi changwa henba thokliba irang asiga mari lena phagat pagoluna FIR lising taramathoi gi mathak tar lokale adubu Congress na sathariba thong asidi achak pamai da gi hajinbani nongmadi miyamna makoi bu soidana reject torokani center amasung state lenga anina senti poroknaba kan honari haina phongdokre Magnai haukiba sahi mangagi matam asida Congress na sahi kunchang na tawgadaba thaboksing BJP gi lengak asina awang nongpok state sing da paikhat pangamkre Lok Sabha da mahak na wangang lingai da opposition members in lausinduna Prime Minister masa Manipur da chatnaba amadi Manipur ko thok asi yengsilu haina laurokhiba kaya adugi paukum piraduna mahak na hai Center amsung state government animak na mari lainaba stockholder khudingma ka pau phona dana Manipur santi hanjilhanna ba kan honari lengak na kan honabadagi ngasidi state asida school college hangbugolona na office amadi atai lenga ki department sing hangdoktuna thabok tawba hore haina phungdoki सामान्य करने के लिए सरकार निरंतर प्रयासरत है वहां जो कुछ भी घटनाएं घटी 11,000 से ज्यादा FIR की गई है मणिपुर छोटा सा राज्य है 11,000 FIR की गई है 500 से ज्यादा लोग अरेस्ट हुए हैं आदरणीय सभापति जी इस बात को भी हमें स्वीकार करना होगा कि मणिपुर में लगातार हिंसा की घटनाएं कम होती जा रही है इसका मतलब शांति का आशा रखना शांति पे भरोसा करना संभव हो रहा है आज मणिपुर के अधिकांश हिस्सों में आम दिनों की तरह स्कूल चल रहे हैं कॉलेज चल रहे हैं दफ्तर और दूसरे संस्थान खुले रहे हैं आदरणीय सभापति जी मणिपुर में भी जैसे देश के अन्य भागों में परीक्षाएं हुई वहां भी परीक्षाएं हुई हैं और बच्चों का अपनी विकास यात्रा जारी रखी है Lariba kuki bondi ama Guwahati da layang naba Supreme Court na khangan kre Manipur gi jail da lariba kuki under trial prisoner ama Guwahati gi medical college hospital da purga layang naba Supreme Court na Manipur lengak ta akan ba directive pirakre Justice JB Pardiwala amadi Ujal Buyan ani ki bench aman under trial prisoner Lunkhong ngam haukipna court ta tharaki bokat amagi matang khanaraduna bandi asi piles amazung TV naduna Lariba patient amani mahak masada anaba kaya phawbudagi hospital da pubinaba
हंजिल हंजिन हाइजबदा जेल ऑफिशियल सिंह ताबीद्रे हाइना वकाल खिबनी वकाल अदु खनरदुना सुप्रीम कोर्ट न कुकी कांगलुप की मियोइनी हाइदुना बंदी अमबु हॉस्पिटल दा पुबीदबा थोंग असि स्टेट लेंगा फावबा थाजद्रे मरम असिना कोर्ट असिना बंदी असि लायेंगनब खंगली करिगुंबा प्रिजनर असिगी मेडिकल रिपोर्टा अनाब असी अरुबा अनाबनी हाइना फोंदोरकपा तारगदी लेंगा की मथक्ता कोर्ट असिना थबक लौखटकेनी हाइनासु बेंच असिना खंगन की बंदी हौकिप की केस थेंगनकिबा काउंसिल ना कोर्टा फोंदोकपदा महाकी क्लाइंट हंजिन हंजिन लायेंगबा पुबीना हाजरबसु जेल की ऑफिशियल ना ताबी किदे सुप्रीम कोर्ट की बेंच असिना मणिपुर हाई कोर्ट ना अंडर ट्रेवल प्रिजनर असी कुकी कांगलुप की मियोय ओइबना जेल दगी हॉस्पिटल दा पु मतमदा स्टेट की ओरिबा लॉ एंड ऑर्डर की फिवम असी येंगलगा खुदों थिनाय ओइ हाइना पीकीबो ऑर्डर अदुबु कुपनी यंगसिनबगा लोनिना जेल की सुपरिटेंडेंट अमदी स्टेट अथॉरिटी ना कुकी प्रिजनर असी गुवाहाटी मेडिकल कॉलेज दा पुदुन लायेंगनबगी तंगाई फदबा ओइबा थबक खुदिमक लखनब खन की कोर्ट असिना जुलाई 35 फावगी ममांगदा प्रिजनर असिगी मेडिकल रिपोर्ट की अकोप वारोल खंगलकनब याथंग पीबगा लोनना मणिपुर लेंगाकना कुकी प्रिजनर असिगी लायेंगबगी अचंग सेंफम पुम पुथोकनबसु खनख्री।